Akasbani Imphal Ngangbam Nganthoi na pau pajari. Manipur State Information Commissioner oina Nungsitombi Athokpam Hayeng Chief Secretary Punit Kumar Goyal na wasak lauragani. Imphal gi Raj Bhavan gi Darbar Hall da pangthokadaba thoram aduda Rajapal Ajay Kumar Bhala saruk yagani. Sangai Festival lisangani kunmanga sigidamak akhanaba Executive Magistrate Singh Imphal East Jilla gi tongan ba mafam singda mathau taunanaba order thokre. Imphal East Jilla gi District Magistrate na thokpa cherol amada hai Kongba Palace Gate Lamlong Wangkhai Porompat amadi Sekon gi mafam singda tongan ba Executive Magistrate tarataruna mathau taugani. Manipur da ngasi nauna dengue positive oiba case 83 thengnare. Health Vibhag na piba dengue report ki matung ina RIMS Hospital da mioi 35 test tawbada mioi 18 positive oiba thengnakhi. Jenims Hospital da mioi 32 test tawbada mioi 53 positive oikhi amadi Lanai Hospital singda mioi 2 test tawbada mioi 2mak positive oiba thengnakhi. Government Dance College ki 83 suba Foundation Day thoram ngasi Imphal East ki Palace Compound da leba college asigi Sri Govindaji Nirtya Hall da pangthokre. Thoram aduda Art and Culture gi Commissioner Ais Gyan Prakash amadi Art and Culture gi Deputy Secretary Asem Rangina Chanu saruk yakhi. Standard College Kongbana Sri Lanka yauna leba asigi tongan ba educational institutions singa khusamnana sinduna ngasi Bridging Paradigms Global Training on Mixed Method haiba hiramda antarjati thaki workshop ama masidagi Kongbada leba Standard College da hawdokre. Numitare ni subna sathagadaba workshop aduda leba asigi tongan ba university singdagi lakpa akhang haisingna hiram asigi matangda wangangani. District Administration Kangpokpi amadi Sadar Hills Autonomous District Council ani na punna sinduna ngasi Kangpokpi Upper Bazaar da Public Parking Management System hawdokre. Thoramaduda Kangpokpi gi Deputy Commissioner ADC SDO District Transport Officer yauna tongan ba mioi sing saruk yakhi. Operation Sadbhavana gi makhada Churasanpur Jilla dagi oza ani yauna mahiroi kunithoi Delhi Joypur amadi Kolkata da National Integration Tour chatkhiba adu ngasi Rashtrapati Draupadi Murmu ga unakre. Assam Rifles ki pauna hai Assam Rifles ki personnel sing yauna chatkhiba khongchat adu tha sigi 15 dalam thakibani. Naha singda leba asigi mafam amadi sanabi sing hena khanghanabagi pandamda thauramasi pangthokpani. Pawasina makhata na hai Operation Sadbhavana gi makhada Saru Mesai Village da Livelihood Support Program amang asi Assam Rifles na sinduna pangthokre. Thauramadu khul adugi nupi singda fi tunaba machine amadi fi tubada sangba masang mathum sing yenthokhi. Amaromda Assam Rifles na sinduna ngasi Chandil Jilla gi Sangpol Village da volleyball match ama sanakre. Sana khonabagi lamda naha singna hena thawai yaunabagi pandamda pangthokhiba thauramadu Assam Rifles ki makok thongba official singa khul adugi naha singa wari watai sanakhi. Nongsub Bengal Vidhan Sabha Mikhal gi yenglaga ahanba tangka ki electronic voting machine EVM check tobugi thabak hayeng Kolkata gi New Town da pangthoklagani. Maduda Senior Deputy Election Commissioner Gyanesh Bharati na lusingba Election Commission of India gi mihut kangbu ama saruk yagani. Mihut kangbu asina raijaduda SIR yengsinbagi thabak sathari. Hayeng pangthokadaba EVM sing yengsinbagi thabakta ECI gi Secretary Madhusudan Gupta, Electronics Corporation of India Limited ki Senior Deputy General Manager PC Mondal saruk yagani. Leba asigi 53 suba International Film Festival of India 2015 ngasidagi Goa da hawkre. Numit mapani sumna pangthokadaba festival asida lebak 38 gi film sani nifurom screening tawgani. Kendra gi Information amsung Broadcasting gi Rajya Mantri Dr. L. Murugana festival asiga mari lenana The Webs Film Bazaar hawdokhi. Tharamadu da Goa gi Mukhyamantri Dr. Pramod Sawan amasung Information amsung Broadcasting Mantraloy gi Secretary Sanjay Jaju saruk yakhi. Akasbani Paumin hai festival asida cinema gi lamda asobu thodang loramba mioi sing Bhupen Hazarika, Gurudat, Redwig Ghatak na singba kaya dekai khumnaba utkhi. Festival asigi manung chana Bharat amasung mapan laibakta gi lakpa sangnai singna master class workshop na singba kaya su pangthokani. Festival asida Dinesh Naurem gi Manipuri feature film Oitharai amasung Borun Thokchong gi documentary film Better Field Indian Panorama section da utkani. Paulo Jare.